ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯩꯗꯤ ꯁꯤꯡꯖꯨꯅꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯌꯥꯎꯔꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯨ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯀꯥꯡꯁꯣꯏꯁꯨ ꯌꯥꯎꯔꯦ ꯀꯥꯡꯁꯣꯏ ꯈꯔ ꯑꯃ ꯌꯥꯎꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯅꯣ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯀꯥꯡꯁꯣꯏ ꯇꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯁꯤꯡ ꯉꯥꯛ ꯊꯛꯆꯔꯒꯦ ꯆꯝꯐꯨꯠ ꯑꯣꯏꯅ ꯆꯥꯔꯒꯦ ꯐꯖꯔꯦ ꯃꯆꯨꯁꯦ haribo ꯌꯦꯡꯉꯛꯑꯦ ꯍꯥꯎꯋꯦ ꯌꯥꯝ ꯀꯥꯡꯁꯣꯏ ꯑꯃꯨꯛ ꯆꯥꯒꯦ
Rồi được nhá. Nó có lúc sao rồi? Ừ. Bớt ảo đấy, tí hảo đấy. Nhắm hao đấy. 이 비디오에서 나오는 샌드위치 배치나온 중이나 나도 뭐 라이크 하면 비비라고 우리가 하는 subscribe 오브진 분나 하는 다가서리 같이 이 맞당 좀 준비하게 면 그럼